Hello, I giving baboyna may rakpam. Nahanam pumas the sorgi wapau tana bugida maglak piba and sigida magatagatari. Agi prathnadi, Nahan attack the wapau and sigima palna, Isor buhenung shiva, amasung mahaki me, aduga mahaki singlu buhenung shiva sin. The Hana Nahakin from the nolukchoning badudi, Nahan attack the wapau asina. Nahanaki sinlupta pipam tokpanaki commitment, amasung Nahaki singluki luching missing in makap one pam tokpa adugi mahutisilhandigan. Adu wapau sigima palna. Nagising lupa hinanung siba, nagising lupa luching musing hinanung siba, adu quite maruoina, isori matik mangalig na maghingba punsi da chakot pa adu, eki prathanani. Ibang umaki wapau, taminas. The Bible is Joel Pandup Ani Pad Amadagina Taramatoid Hangdopi. Joel chapter 2, verses 1 to 11. Sion the Pere Kongu, I yasing with Chingtakta Hauna Kongu, Lamadu the labor Pum the Magna Kiban and Nixon, maramdi Jehovah Numit lakli, Numit the naksillakli. Amambagi amasung Pumambagi Numitni, Masi Laitin Tang, but amasung Satina Mambagi Numitni. Ayuki mangan na ching matakta sandoklakpagumbani masing yamba amasung akan ba jati ama maduga manaba jati mamangayda amukta thoktree aduga masigumba amata makhoina tungda mironda amuk hana thoklaroi makoi mamangda maina chak thoki makoi tungda maina chaki malemdi makoi mamangda edengi inkolgumbani adu makoi tungda mang taklabalam hang aduga madu dagi kari amata nanthok pangamloi makoigi sakpham di sagol gi sakpham gumani sagol Lanmee singum na makoi na chele sagol gari singi makol thokpa gumna chingdon da makoi na chongani mairina akang ba napi singbi chakpagi makon thokpa gum lan sokna bagi da pareng sana lepa akan ba mi gumna makoigi mamang da mi sing yamna naba phawgani maithong pumna maksin gani Makoina akan bamising gumna chiengani Lanmee singumna makoina chekpal kagani makoi amamamna masa masagi mamangda chatkhatkani aduga makoina makoigi pareng thugairoi makoina amaga krik inaroi makoina masa masagi lambi de chatkani makoina khulai singda tusingani makoibu sathina sokhaloi makoina saharda hangat handa chengani makoina chekpal mathakta chengani makoina yum singi mathakta kakhatkani huran basingumna makoina thongnau singdagi changani makoigi mamangda malem nikkani atia nongdol nikkani numit amasung tha mamsilagani thawan michang singna makoi arangba mangal piroi Jehovah na mahaki Lanmee tengol mamangda khonjel tahangani mahaki lansang yamna chawi masagi wangak liba mahakti pangal kale Jehovah gi numit se yamna chawi amasung thoyogna akibagi masakni kanana maduda khang bangamgani prathana toks ipastor khona ki waida lakchire nem namsung nolukna akhibitambi Joel asidi bungon hang ihan bikraban haki wahai asigi mapana ngasigi numita Najama mona thazaba mona tabang pan basidi hingba matamda karam hain hinga do musung naki wahai asina ikoi punsida ngangbining ba musung takpining badu mayek sing naki wahai asing pan ko tampi do takpi Chris ko utpi ikoi paba ko make sing utpi adu ari matam mi thazaba sing naki from the nizaba gumna nasa ahang sunizeri ikoi na khangjab du khangan bi ikoi na udub du uhan bi adu ikoi na oijub du uhan bi Ado kudi musing sige mapal. Christiana wang sino. Ako hinanim sino. Ako mating pangbiyo. Ay hako mating pangbiyo. Jesus Christ yung miniserve ni. Amen. Nung sila bataza ba ito linaw sing, isuro na mahakimising mo nung sibi. Ado kung mahakimising na mahakimayok na pap tao bumatamda. Mahaki apamba amasung mahak na Mahaki aning ba adudi? Mahaki mising aduna mangonda halak padu. Mahaki apaman. Aduga higher badu ay koina
isorna mahak na mahaki mising bu wayen biba maong aduda yamna mayek sing na uba phangi maramdi isorna mahaki mising na makoina pap tauba matamda purakliba wayel adugi mapum oiba maram adudi mahaki mising adubu tumna mang takhan banate adu mahaki mising adubu nauna semgat pibane. The aim of his judgment upon his people because of their sin, even though it is painful, the aim is not the destruction of his people, but the restoration of them. And his judgment upon them because of sin is always terrific, because his holiness is terrific, and his love for them is terrific. Isorna mahaki mising utpa mahaki wayel adu pabda maram orag utpa wayel adu matam pumnamakta aduga matam ayambada kiningai oy aduga awabagi masakni maramdi mahak adukki matik senge aduga mahaki mising lai mahaki nungsiba adu adukki matik chawe because he is a jealous God. He is jealous for his people. Maki mising adubu kambanba, maki mising adubu mahaka lay gaduba, adu kaktang maki aningba amasung apam oiba na maram oiraga, maki mising na mangon na lay toki matam he say, return to me. Aingon da lao aduga ay maramdi ay hak nahaki mapuni, ay hak nahaki isor amakag adune. Aduga haiba hiram sida maram oiraga ibungo mahana mahaki mising na pap tawu matamda makoi pap adu thadokpagi mahuta wayel mahaki machasing aikoina khangmina badugumna Joel gi lariga si non believers sing the ibanate isor gi mi nattaba sing adu ibanate adubu isor gi mi sing adu ibane adu aikoina Joel gi lariga si aikoina mathang na minak matamda khangkraba adugumna kari damak isor mahaki mising wayel base maram isor na mahaki mising asibu minai orambadi kanbire mahaki mi ore makoi handokpire aduga makoi da wasae aduga walepna ba adugi matungine mahaki mising hingba oiba taragadi mahaki mising da bor amasung thaujal amasung marangkai ba mahaki wasakni adubu mahaki mising asina haiba walepna ba adugi mayok hingba oiba taragadi sirap amasung dandini aduna Joel gi matamda leramba Judah gi mising asin isor gi maikta pap tawbuna maram oiragani makhoi gi mphomda tarib awana ngase adu haiba dakuna chapter 1 da makes an ubu phangkre karino makhoi da tarib awana se light chat ne karamba light chat kaujing amsung haro gi light chat tumna manghan magi light chat adu ngasi ni mida ekona chapter 2 da yengmina ga doriba sidi haiba light chat adu nattaba kaujing haro gi light chat chak tang bagi ikangi Lachet khuding mak sing adu thokba or aduga pothok amada thokta bagi lachet adune isorna ma ki misna wayel libase adu chapter 2 ase dekoni yengadoriba asigi awaba ase isorgi wayel asidi makoi da haujik makti thoktriba adubu kargi makoi na makoi gi pap gi pungning hongdaba oiba targadi makoi gi mathak ta sodena thokkadoba awaba mane isorgi wayel mane adui matang adune aikoi haujik pamina kraba Joel gi chapter 2 gi verse 1 dagin 11 pauba adu paba matamda karino haiba sibu mayam sibu na khanba mising yarambe adu se akoina khangado maru oiba main point maru oiba main idea Joel chapter 2 gi verse 1 dagin 12 pauba da aikoi da isona khanganing ba maru oiba wa machang ngai ba adu da sine Papki punsi mareldagi mikap tho maramdi Jehovah gi numit adu naksillakli amasung yamna chaowi adu akibagi masakni Awake from sinful lifestyle, for the coming day of the Lord is near and very great and awesome. Asini ko na sila upangis. Tongan ba? Wahi wata mayam sige mapan. Papki punsi mareldagi mikap to. Mandi asi isorgi tendam ne matam pumba mahaki mising da Judagi mising sida makoy pap na maram ora kan da wayen matam aduga aikoi na isorgi mag da pap da matam isor na ikoi punsi da wayel lakpa matam sing lay aduga wasu wayel haujik su isor pap wayel maram di mahak asing isor oiba maram aduna haiba awaba nang hanba aduga awaba gi wayel sing purakpa matam aduda aikoi bu ibungo mahang na tawhaning ba pamba se aikoi gi pap adudagi mikap thoga pukning hong repentance is always the aim for forgiveness is always the goal aduna ko na pamya ka chapter 2 gi verse 1 to 11 asida ai tang hum thona khai verse 1 dagina verse 2 gi ahan ma para
asi phawdana aikun uba phangaduise the day of the Lord Jehovah gi numit Jehovah gi numit karino Jehovah gi numit adu karmaina tawi aduga verse 2 gi pada ani gi losilakpa tang adu gi na verse 10 phawba aduna Lanmee tengol gi matangda sandoktuna tai and hariba ani suba isona purakadriba ma gi juda gi mi singsina pungning hongdaba oiba tardi ma na purakadriba si Lanmee sing landarakpani lan namani juda gi mi sing mathakta aduna lakadriba Lanmee tengol do karamaina tawi karam kayam pangal kangani makhoi karino adu gi description the description of the army of the Lord adu verse 11 asidana khu sennaba the warning. So verse 1 begin 2a Jehovah gi numit verse 2b begin verse 10 Lanmee tengol gi matangda sandoktuna haiba and then verse 11 dana khu sennaba aikon adum yengmina kraba dugumna chapter 1 dagi isorna isor Jehovah na Joel gi matanda leramba juda gi mising aduda ma ki wain gi thabak tawe chak tang mo thoe moi ikang thoe phauthok amata leite aduga makoi gi thaknaba yu leite aduga isor gi mafam da khurumnaba isor khurumma ta changba hiram amata leite makoi da phau leite barley leite kari amata leite adugi su mathakta kaujeng haro sing isor thai aikona chapter 1 gi verse kaya dana 4 da ubudo kaino chikhat pa kaujeng sangu chat pa kaujeng aduga situna chat pa kaujeng aduga mang takan ba kaujeng makhal mari ne aikona uba phangkraba adugumna karam haina makoina lamadu mang tak purai makogi agricultural products khudimuk sing aduda chikhat pa kaujeng na chakhida balem hoba sangu chat pa kaujeng na chathokle sangu chat pa kaujeng na chakhida balem hoba situna chat pa kaujeng na chathokle situna chat pa kaujeng na chakhida ba lem hoba mang tak han bagi kaujeng na chathokle now haiba khudimuk sing like this is the picture of complete desolation amana chabda khara lem hobu atopana muk chaba aduda muk lem hobu amana muk chaba adu khara lem hobu pumloi loina aroi budu aroi budu chathokpa mogi phau mogi gehu mogi barley aduga mogi drakhagi pambi sing amasung drakhagi khol khudimuk sing now adu high bisorgi while the judagi mi isor khangi hana lekraba mi sing aduna de high budu isordagi lakpa ne haiba gi wakal chama khoi punsi da wakal taude isor gi while ne haba khoi wakal taude adu bu joel na haiba mahaki matam da missing du ut khiba adu thokli ba thogdo khuding mak sing se chahi khuding gi akhoi da thokbo thodok adugum na thokpa na te pungkang kang e ching su loina ma kang e u su amata haudre adu drakha mai su amata leitre amata haudre aduga kaujeng haun loina mak tumna mangale asumain amukta thoktre akhoi gi lam asida aduna haiba thokli ba se prakriti gi oiba khal kairak gi mong nun thokpu nate adubu isor mak ki makuta gi lakpane aduga hairi ba ase hakchang gi ba awa ana hakchang gi ba mang tak ba khudimuk sing adugi mapana nongmon raka nongmodi soina lakle isor gi numi adu ma ki mi sing na uraga pate gi pungning hongna na bagi damakta isorna pirak pa ma ki while ne asi bhap taw adune joel gi wapause adune joel na tambiri base adubu har mis ne gyan ta de una ude ta de aduga verse 1 gi chapter 2 gi verse 1 asida koina uba phang kaduriba asida su pere khongna bagi damakte now asigi mang tak bo tholaba matam asi phawbada aduga joel na gyan tana be damakte sandokna talaba matam asi phawbada isor gi mi ni hani laikhraba sing adu hauji phawba makhoi gi thamoi do kallagale hauji phawba makhoi gi punsidagi pabagi pukning hongbagi apamba du uba phangde aduga papaki pungning hongnabagi thorma du uba phangde aduna verse chapter 1 da khun uba phangi ba chapter 1 gi loselakpa tangkak aduda chara henana bagi damakta amasung prathana tonana bagi damakta amasung lamdu lekraba mi loina mak kauraga isor ni sana khumna bagi damakta hai riba khuding mak singdo hai ba oiba tarak it seems chapter 2 phawba si yang matamda they don't care aduna chapter 2 asida isor na tawse sini asi phau na khona kare pungning hong da boiba taragade man nakhoi agi min akhoi aina nakhoi bi han nungse aingon halakta boiba taragade nakhoi aingon halakta ba yade adugi de makta ai hakna atopa lan na man nakhoi da taragane
aduni shona tabisida. So the suffering just heightens. Aduna makoigi thamoigi akanba khudimok si adu lairinge matam chapter 2 asida lakadauba haujumakti makoigi mafamda thoktre asise landarakri makoida adubu landarakani kari muna kone puning hongda boiba targeti aduni hairs aduna kone yengmina khaba adu chapter 2 gi verse 1 dagina 2 gi part A power amu hana yengse Sion the pere khongo aigi asengma chingtakta hauna khongo lamadu da leiba pumnuma kibna niksanu maramdi Jehovah gi numit lakli why saying se lakle na te lakli it's coming it's on its way lambi da leiri hauji pungning hongda boiba targeti asi juda gi tampakta juda gi misingda soidena targani Karam missing Malaysia, how you give them the Christian hand the labor, I do pap the punging hong, the pap then a kang boy, but I guess it's already wine, but tongan missing season the beer can the pap the punging hong with them type of that, or the Christian family, the poor, or the Christian community, or I give papa sending, I give evangelist, I give mother missionary, I do you walk to the loin mug labor. I think I should tell a pap the boy, but I guess you soy, but land, but the mu, beginning copy, but it's already having adugum bagi walk. No. I said, Joel, I don't mind. I do punsi hang hang. I can imagine noising Tamina Kravadugum. Isorna Nangam Sungai Punsida, missing him among the Puthoktriba pap sing. Nangam Sungaina Toba, I'm missing him among the Puthoktriba pap sing do. Puthokta bagi maramdo, I could give papa the man, Udabagi maram nate. I could give papa to the mark, Ningai than tolerate or labagi maram nate. Adubu, I coin among the punging hong like Pangai. Pa the punging hong like a prabu kopi, napi, high with the Now, adugi message ado, adugi pow, adu, hosu power, lap traces. Adugare. Amamba masung pumambaginomini, Masi Latin, Tang bamasung, Satina mambaginomini. I said, I couldn't Uber from Jehovah. Now, Yanham the Kare, Sion the Perecon. Perecon with the Makina. Aribol, what am the Buggy Matamda, the Joel Gi Matamda, Pere Karamba Matamda Kongani and haiba over targeti. Karigumba, Yangna sing a landarakpa, Aduga lan lakpo over targeti. Tongakpa sing aduna, Awang but checkpal the lepagal, but Tongakpa sing aduna, Pere Kongani. Sarah to let me couldn't much in the alarm tone of the Hosiki matam de khoi Manipur de leite adu khoi movie tong movies yang matam da jwar harakpa matam da or kari tsunami gumba lakpa matam da siren hauna khong adu gi moong de pere khong na gi damak da haise adu yamna I couldn't say uba matam da judana leba mafam adu gi juda da gi pere khong na gi damak da haide Sion sakra Jerusalem de aduga Sion the Kale, Isorgi Lapam, Isorgi temple do Adule, Aldi Kong never get the mountain high, Kong never get the mountain high. Maramdi Karigumba Amalagi, Aduga Lagli, but Ate Kari Amatanate, Aduga Lakliba Adu Makoy and Natopong, I'm going to Amasunate. Aduga Makoy Tienman, I'm going to Nate, Aduga Harb the Makatan Yang for the Ubani. Karigumba Amalagli, a Kudong Tiba Amalagli, Aduga Kidinga Amalagi, Aduga Lagli, but Ate Amatanate. Jehovah gi Numit. Aduga haiba pere adu isorgi aseng ba sangdagi isorgi aseng ba singthakdagi hauna khongna bagi damak tai adu oiba targi haiba pere adu khongba matamda taga dori base isorgi min hana lekra sing aduga mafam sa kone yang matamda juda gi mi sing du dane oh aikoi gi ipa Moses le adagi di aikoi gi di Abraham le aikoi gi di wild ya thang le aikoi gi di temple le aikoi gi di adu le ada le aikoi isorna khandok piraba aduga aikoi ipa Moses ya thang piraga wild ya thang adu leiba mi sing haina khallaga le oh Jehovah di aikoi gi damak ne magi pangal aikoi bu ngak pi gani ma di pangal ba isorna adun aikoi awab amata taroi adugi wakhal da ningai da makoi gi pa adugi pungning hongbagi mauta makoi gi pap adu piselaga adum leiba isorgi mi haina kaukraba mi sing adu tarna bagi damak ne khongan haibse Mani mo ko kami sa oh isorgi pangal ekoy ngakpi na bagi damak nate adu ni jolan nate nakoy bu ngakpi na bakak nate isor na pangal college adu bu nakoy na pap ta taba matam da nakoy bu wayen na bagi damak da su pangal kan bi isorgi pangal isorgi wayen bagi khud ase nakoy da la oy haningai leite aduga adu do la I nakoy da
aduna pukning honganabagidamagta adu tananabagidamagta kari lauthokre moidagi production agricultural production sing loinamag lauthokre isor khurumba phangre asbawdam na pangmana maram orakanda lan gilan baw lan baw dun piribus adu lamadu leiba mi pumna magna kibana nixun adu kige dawribase again kige dawribase maru oina makhoi tagadeba awana sing maru oina natte adu hairibase maramdi asigi matamda leram makhoi achaw achaw lanban khudimok sing adu pere khong matamda ayamana tawgudu se kan adu pere de khong ki oiba targadi lanmi sing na makhoi kuchu khulai pai ba tension gani adu mi sing su ngang na bigida mak loina ma khona gani adu ba si the highest it is a completely and totally different response, a response of complete fear. Marandi kay dama hai oiba targadi how to mo thorang to bo oiba targasu aduga khulai sing pai ga ngak na bagi dama thong thong khudimak ta ngak leibo oiba targasu aduga leikhaba micham khudimak sing aduna makhoi yum na leiba khuchu khulai sing pai kana ngak na leibo oiba targasu ngak pangam loidabu numit ne sigini miside ni lag lebase wayel ne isorgi aduga lag liban numit asina mahaki numit ne now Jehovah gi numit haiba wahai asi aikona Joel gi lag mapung phana uba budum phangani aduga ayam mafam sing de khoi uba phangani kaino Jehovah gi numit se Jehovah gi numit ase mahak ki mi sing gi mathakta makhoi pap na maram oraga pubirakpa wayen bagi numit papu wayen numit aduga hairi basi mapum oina Joel gi lag asida uba phangani adubu Jehovah gi numit asisu papu dandi piba amasung papu wayen ba asidasu pap tu dagi kanbina ba amasung wayen ba tu dagi kanbina ba ginumit amasune adu ngasigi numit asigi oina aikuna chapter 2 asida Joel na uliba Jehovah gi numit asidi maru oina papu dandi piba gi amasung isor gi akan ba makut adu ma ki mising na ka tha ba gi numit adu aduna maram oiragani mipum khudingmang isorgi mi han lekrab khudingmak sing asina kigedobugi maramdi mako isorgi mhamda pap tokre isorgi wallet na badu thugai kre adugi punsi de ningai de lel aduga harba numit ase lagli aduga adu naksillakli ngairaga laigadoba numit ama nate adubu karigidamako mafam asida naksillakpagi wari lakpai wari tatana harise maramdi isorna mahaki mising asan asigi peregi makolje hek tabaga mahaki mising asan makoi pap adu aikhoi lan kre aikhoi ibungo naki nafam da pap asida aikhoi bu kokpi haina mangon da kaurakpa mangon na changjara pudu pame so the response that God demands here is urgent and the time is now haujiki miku pungja ngasigi meside hayeng nate hangchin nate marau nate or punsigi matam kra hingi khara nungai thok hau kige aduga kharang lang thok hau kige aduga khara pen na punsi hing hau kige adu na ten na isorgi numit adu lagli kari numit yorakani khangmangam de hayeng obe hangchit obe khangde adubu nakhoi na peregi makhol stangi matam asida nakhoi kibna tathangniyo hallo isorda aduga harba numit verse 2 amambagi amasung pumamambagi numini masilasil thangba amasung sathina mambagi numini Haiba pictures se the Joel uliba pictures se aikona khongsan ba da isorna sinai gi chingkhong de mana magi mi sing da thokpa matam da uba adugi picture de isam sam na haiba oiba targadi asigi lagli ba numit se Jehovah gi numit ne aduga asida khut tharak liba se aduga khut ting thoklak liba se isorna taibang pan bagi oiba khut lai di sizna ba yai thogdok sing sizna ba yai mi sing sizna ba yai adu mayek sing na khangadu badi adu isor gi khutagi ne isor dagi lakpane isor na wayen bane isor na dandi pirak bane chapter 1 yana mayek sing chapter 2 asidasu adu hena mayek sing na bagi da isor gi magi mana mi oiba sing gi mafam da maruna Israel singi mafam da mana masa uthok jaba matam da oi give a picture adumak joina asid ibagi marams and this is how God appears to his people adu har matam karino sigi numis lakadu je Jehovah masa mak thoklakadira or magi sargadut myam do pura kanda khongmi ani myam do pura kanda nongthangi thangsang sing par kanda lakadira nate karino Lanmee tengol ma
Lanmee tengol. Verse 2 gi loslak padu tagi. Ayuk ki mangan ching mathakta sandolokpagumna masing yambam sung akan bajati ama aduga maduga manaba jati mamangai amukta thoktre aduga masigumba amada tungi miron da amuhana su thoklore. Ubras de zona tawrise. Magi misingi papa du waina na bagi damakta. Magna atopa jat ama semgatle sagatle pangalpi thaunapi maruina magi misingbu makhoigi pap du pukning honglaga mangon lakna bagi damakta makhoigi pap du waina bagi. Aduga sida lakadoriba sing ase ngasai kina bagi damakta chapter 1 da khun ubu phangi maruina ki do se Lanmee sing aduna te adu Lanmee sing adugi marum da makhoi bu thagli bi soruna ki ga do se man makhoi tar ko doriba thabak khudi mak sing landa la ka doriba thabak hiram khuding mak sing adu isorgi pangal da isorgi ayabagi makha da isorgi aning bagi matungin makhoi masaka tar ka do ngatne har ba je khoi makha tan yeng bu matam du ugni aduga yeng se Karam kayam pangan kan bano hain habit makoi description se aside yeng se verse 3 makoi mamang da main chak thoi adu tung da main chak khoi malem di makoi mamang da eden gi ingkhol gu me adu bu makoi gi tung da mang tak la lam hang adu ga madudagi kari amata nan thok pangam loi kari no sigi picture se now again akona ning khangmi na ga do di asigi Joel gi lari ga se prophetic oiba target su haiba asida sahitya gi oiba aduga waring sairengi oiba londa sing yamna season as a figurative ne symbol ne season na rise jimsam haiba oiba tar ga di mai da chakte haina haiba moi mang da mai myam cha ga lai haiba nate adu lan tarpa matam yum sing mai thadokani aduga sar sing tum na mai thadom ga la ga di now aside khoi makha tar bu make sin u phangani ihan han bi sor ma khoi wine matam makoi gi yum soktri makoi sargi pal thugaidri makoi pal amata kaidri aduga makoi tumpham mapham leiri makoi sor khurumpham mapham leiri aduga pungning hongdraba asini makoi lakadi sahar du mang takpa makoi gi leijriba yum kai loimak tumna mangba adu isor khurumpham masiram leidaba ha isor khurumpham did leiri adu khurumba pochak ti leite asidi pochak su adu khurumpham su loinamak mangba adu gi wildness da urise a picture of complete desolation adu gi hariba awa anasi lakpa matam da verse 3 gi loslak pu da aduga madudagi kari amat nan thok pangam loi escape plan semba khotpa khuding mak sing ado adagi di escape way the secret way kari amat upai le roi asidadi lona mak tum na mangane verse 4 makoi sakpham de sagol sakpham gum bani sagol Lanmee sing gum na makoi na chele sagol gari gi makhol thokpu gum na chingdon da makoi na chonggani mairi na akang ba napi singbi chakpagi makhon thokpu gum na lan songna bagi da mak pareng sang na lepa akan mi gum na asida ikoi na ubu phangi pictures makoi pangal kya gem batik kan gem sum kya gem batik yang ge haina haibudani makoi na lakre je almost most probably sagol ne makoi na lakre je aduga phajna train tor ba sagol sing aduga lan phamgi sagol sing adu season raga ne makoi na lakre je aduga hai ba du thingbang amba lanban amat leiroi hai ba sing adu thugai bang amba aduga thingbang amba makoi gi pangal su amat leiroi makoi ne pai ba khuchu kulai khuding mak sinu ka su kana ba amat oi loina mak thangi maya da loina mak chatkani yamna ningthi jaramba lam ama oiba taragasu haiba Lanmee sigi mamang gadi ningthi jaramba lam do marbhumi magi matu aduguna oigani makoi yang ba amasu makoi gi destructive power khudimok sina akona sida uba phangnibas aduga hai ba sing ase yamna thauna phaba Lanmee ne lakadribas aduki matik thauna phaba maramdi karamaina mairi na akang ba napi simi chakpagi makhon thokpagumna lan sokna bagi damak pareng sana lepa akan ba mi gumna sondam nandam na basing lawe sig Lanmee sing asita pangal kan basing lakati alga verse 6 makogi mamang da missing yamna naba phawgani maithong pum maksen gani makoina akan ba mi singumna chengani Lanmee singumna makoina chekpal kagani makoi amna masa masagi mamang da chatkani aduga makoigi pareng thugairoi ubra asida khoi uba phangi se asigi Lanmee sing sigi yamna discipline oiba aduga yamna akan ba karamba matam da Lanmee chumjing lakpa je kai ne chele
ꯃꯈꯣꯏ ꯌꯦꯛꯅꯕꯗ ꯍꯦꯟꯅ ꯄꯥꯡꯒꯜ ꯀꯜꯂꯛꯄ ꯃꯇꯝꯗ ꯑꯗꯨꯒ ꯊꯨꯒꯥꯏꯔꯛꯄ ꯃꯇꯝꯗ ꯑꯗꯨꯕꯨ ꯑꯁꯤꯗ ꯑꯗꯨꯗꯤ ꯆꯪꯈꯤꯕ ꯖꯒꯥ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯗ ꯗꯦꯁꯇ꯭ꯔꯛꯁꯟ ꯊꯨꯒꯥꯏꯕ ꯌꯥꯟꯈꯥꯏꯕ ꯂꯣꯏꯁꯟꯕ ꯑꯗꯨꯅꯤ ꯑꯗꯨꯒ ꯍꯥꯏꯕꯗꯨ ꯇꯧꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯂꯥꯛꯈ꯭ꯔꯕ ꯂꯝꯕꯤ ꯄꯔꯦꯡ ꯑꯗꯨꯗꯒꯤ ꯑꯃꯠꯇ ꯀꯥꯏꯗꯅ now pictureꯁꯦ ꯀꯔꯤꯅꯣ they are so powerful that there is no power in the earth to come against over them ꯃꯣꯏ ꯃꯊꯛꯇ ꯄꯥꯅꯕ ꯃꯣꯏꯕꯨ ꯃꯥꯏꯊꯤꯅꯕ ꯄꯥꯡꯒꯜ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯖꯣꯌꯦꯜꯅ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤ ꯖꯨꯗꯥꯒꯤ ꯃꯤꯁꯤꯡꯗ ꯂꯥꯎꯔꯤꯁꯦ ꯑꯁꯤꯒꯤ ꯍꯥꯏꯕ ꯃꯇꯝꯗ ꯖꯨꯗꯥꯒꯤ ꯃꯤꯁꯤꯡꯅ ꯖꯣꯌꯦꯜꯒꯁꯨ ꯅꯨꯡꯁꯤꯔꯝꯒꯅꯤ ꯊꯥꯖꯗꯦ ꯃꯔꯝꯗꯤ ꯃꯈꯣꯏꯗꯤ ꯕꯣꯔꯒꯤ ꯋꯥꯁꯤꯡ ꯇꯥꯅꯤꯡꯕ ꯃꯤꯁꯤꯡꯅꯤ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤꯗꯤ ꯁꯤꯔꯥꯞꯀꯤ ꯋꯥꯅꯤ ꯊꯥꯖꯕꯁꯤ ꯏꯅꯥꯎꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯃꯤꯟꯅꯒꯗꯧꯕꯁꯦ ꯁꯤꯅꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯩꯈꯣꯏ ꯃꯌꯦꯛꯁꯤꯅ ꯎꯍꯟꯕꯁꯦ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯤꯌꯟꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯑꯗꯨ ꯏꯁꯣꯔꯅ ꯀꯩꯗꯧꯉꯩꯗ ꯂꯥꯏꯅ ꯂꯧꯗꯦ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯐꯝꯗ ꯄꯥꯞ ꯇꯧꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯥꯅ ꯁꯣꯏꯗꯅ ꯋꯥꯍꯟꯒꯅꯤ ꯑꯩꯈꯣꯏꯅ ꯄꯥꯞꯇꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯈꯤꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯑꯩꯈꯣꯏꯅ ꯐꯪꯒꯅꯤ ꯑꯗꯨ ꯄꯥꯞ ꯑꯗꯨꯗꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯗꯅ ꯅꯤꯡꯉꯥꯏꯗꯅ ꯂꯩꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯐꯪꯉꯤꯕ ꯑꯋꯥ ꯑꯅꯥ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏ ꯐꯪꯒꯅꯤ ꯄꯥꯞ ꯌꯥꯡꯅ ꯂꯧꯕ ꯆꯨꯝꯗꯦ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯃ ꯑꯣꯏꯅ ꯆꯨꯝꯅ ꯍꯤꯡꯐꯝ ꯊꯣꯛꯏ ꯄꯪꯌꯥ ꯌꯥꯕ ꯄꯨꯟꯁꯤ ꯅꯠꯇꯦ ꯏꯔꯥꯏ ꯂꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯍꯤꯡꯒꯗꯧꯕ ꯅꯠꯇꯦ ꯑꯗꯨꯅ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯍꯟꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯃꯤꯁꯤꯡꯅꯤ ꯏꯁꯣꯔ ꯑꯩꯈꯣꯏꯒꯤ ꯏꯄꯥꯅꯤ ꯑꯗꯨ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕꯒ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯍꯤꯡꯐꯝ ꯊꯣꯛꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯦꯡꯁꯦ verse 7 ꯃꯈꯣꯏ ꯑꯀꯟꯕ ꯃꯤꯁꯤꯡꯒꯨꯝꯅ ꯆꯦꯟꯒꯅꯤ ꯂꯥꯟꯃꯤꯁꯤꯡꯒꯨꯝꯅ ꯃꯈꯣꯏ ꯆꯦꯛꯄꯜ ꯀꯥꯒꯅꯤ ꯀꯔꯤꯅꯣ ꯁꯤꯒꯤ ꯆꯦꯛꯄꯜꯁꯦ ꯃꯣꯏꯒꯤ ꯐꯣꯔꯇ꯭ꯔꯦꯁ ꯃꯣꯏꯒꯤ ꯂꯥꯟꯕꯟ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯅꯤ ꯃꯈꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯃꯃꯥꯡꯗ ꯆꯠꯀꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯄꯔꯦꯡ ꯊꯨꯒꯥꯏꯔꯣꯏ ꯃꯈꯣꯏꯅ ꯑꯃꯒ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯔꯣꯏ very well disciplined well trained army ꯅꯤ ꯃꯈꯣꯏꯁꯦ ꯃꯈꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯂꯝꯕꯤꯗ ꯆꯠꯀꯅꯤ ꯃꯈꯣꯏꯅ ꯈꯨꯠꯂꯥꯏꯁꯤꯡꯅ ꯇꯨꯁꯤꯟꯒꯅꯤ ꯃꯈꯣꯏꯕꯨ ꯁꯥꯊꯤꯅ ꯁꯣꯛꯍꯜꯂꯣꯏ ꯑꯗꯨꯒ ꯀꯔꯤ ꯇꯧꯔꯦ the destruction of city ꯑꯗꯨ ꯀꯥꯏꯗ ꯎꯕ ꯐꯪꯉꯤ verse 9 ꯃꯈꯣꯏꯅ ꯁꯍꯔꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯦꯟꯒꯅꯤ ꯃꯈꯣꯏꯅ ꯆꯦꯛꯄꯜ ꯃꯊꯛꯇ ꯆꯦꯟꯒꯅꯤ ꯃꯈꯣꯏꯅ ꯌꯨꯝꯁꯤꯡꯒꯤ ꯃꯊꯛꯇ ꯀꯥꯈꯠꯀꯅꯤ ꯍꯨꯔꯥꯟꯕꯁꯤꯡꯒꯨꯝꯅ ꯃꯈꯣꯏꯅ ꯊꯣꯡꯅꯥꯎꯗ ꯆꯪꯒꯅꯤ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯃꯥꯂꯦꯝ ꯅꯤꯛꯀꯅꯤ ꯑꯇꯤꯌꯥ ꯅꯣꯡꯗꯣꯜ ꯅꯤꯛꯀꯅꯤ ꯅꯨꯃꯤꯠ ꯑꯃꯁꯨꯡ ꯊꯥ ꯃꯝꯁꯤꯜꯂꯒꯅꯤ ꯊꯋꯥꯟ ꯃꯤꯆꯥꯛꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯔꯪꯕ ꯃꯉꯥꯜ ꯄꯤꯔꯔꯣꯏ ꯍꯥꯏꯔꯤꯕ ꯏꯁꯣꯔꯅ ꯄꯨꯔꯛꯀꯗꯧꯔꯤꯕ ꯂꯥꯟꯃꯤ ꯑꯁꯤꯅ ꯖꯨꯗꯥꯗ ꯂꯩꯈ꯭ꯔꯕ ꯃꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯄꯥꯞꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯐꯪꯒꯗꯧꯔꯤꯕ ꯂꯥꯟ ꯑꯃꯁꯨꯡ ꯋꯥꯌꯦꯜ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯀꯗꯧꯕ ꯑꯋꯥ ꯑꯅꯥ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯈꯔꯅꯗꯤ ꯑꯁꯤꯒꯤ ꯆꯦꯞꯇꯔꯁꯦ ꯄꯥꯕ ꯃꯇꯝꯗ verse 2ꯒ verse 1 verse 1ꯗ ꯑꯩꯈꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯈꯤꯕꯗ ꯀꯧꯖꯤꯡ ꯑꯃꯁꯨꯡ ꯍꯔꯥꯎꯁꯤꯡꯅꯤ verse 2 ꯑꯁꯤꯁꯨ 2 ꯑꯁꯤꯅ ꯂꯥꯟꯃꯤꯁꯤꯡꯒꯤꯗꯃꯛꯇꯅꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯇꯥꯡꯗꯅꯤ ꯑꯥꯔꯃꯤ ꯏꯟꯚꯦꯖꯟꯒꯤ ꯃꯇꯥꯡꯗꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯤꯛꯆꯔ ꯑꯅꯤꯗ ꯑꯩꯈꯣꯏꯅ ꯆꯥꯡ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯆꯦꯞꯇꯔ 1ꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯕ ꯀꯧꯖꯤꯡ ꯍꯔꯥꯎꯁꯤꯡ ꯑꯗꯨ ꯄꯨꯛꯅꯤꯡ ꯍꯣꯡꯗꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯑꯗꯨꯅ ꯂꯥꯟꯗꯥꯔꯛꯄ ꯃꯇꯝꯗ ꯊꯣꯛꯀꯗꯕ ꯑꯋꯥ ꯑꯅꯥ ꯑꯗꯨꯒꯤ ꯄꯤꯛꯆꯔ ꯈꯔꯅꯤ ꯆꯦꯞꯇꯔ 1ꯗ ꯎꯕ ꯐꯪꯂꯦ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ verse chapter 2ꯁꯦ ꯄꯥꯕ ꯃꯇꯝꯗ chapter 1ꯗ ꯃꯥꯅ ꯀꯧꯖꯦꯡ ꯍꯔꯥꯎꯁꯤꯡꯗ ꯁꯩꯊꯥꯈꯤꯕ ꯑꯗꯨꯒ ꯃꯥꯅ ꯁꯤꯖꯤꯟꯅꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡ ꯑꯩꯈꯣꯏ ꯎꯕ ꯑꯗꯨꯝ ꯐꯪꯉꯤ ꯃꯥꯡ ꯇꯥꯛꯄ ꯊꯣꯛꯄꯒꯤ ꯃꯇꯥꯡ ꯅꯨꯃꯤꯠ ꯃꯝꯕꯒꯤ ꯃꯇꯥꯡ ꯈꯨꯗꯤꯡꯃꯛꯁꯤꯡ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯅ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ the locust in chapter 1 is morphed to an army that is great and powerful. ꯒ꯭ꯌꯥꯟ ꯇꯥꯕ ꯌꯥꯕ ꯂꯣꯟꯗꯥꯗ ꯑꯃꯅ ꯃꯃꯤꯅꯤ ꯑꯗꯨꯒ ꯑꯃꯅ ꯃꯁꯥꯗꯨꯅꯤ ꯄꯨꯛꯅꯤꯡ ꯍꯣꯡꯗꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯁꯤ ꯑꯅꯥ ꯊꯣꯛꯇ꯭ꯔꯤ ꯄꯣꯠ ꯆꯩ ꯃꯥꯡꯗ꯭ꯔꯤ ꯁꯝꯄꯇꯤ ꯃꯥꯡꯗ꯭ꯔꯤ ꯆꯦꯞꯇꯔ 1ꯒꯤ ꯍꯤꯔꯝ ꯑꯁꯤꯗꯗꯤ ꯑꯗꯨꯕꯨ ꯆꯦꯞꯇꯔ 2 ꯍꯥꯏꯕꯁꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯄꯣꯠ ꯆꯩ ꯃꯥꯡꯒꯅꯤ ꯁꯝꯄꯇꯤ ꯃꯥꯡꯒꯅꯤ ꯑꯗꯨꯒ ꯂꯧꯎ ꯁꯤꯡꯎꯁꯨ ꯂꯣꯏꯅꯃꯛ ꯇꯨꯝꯅ ꯃꯥꯡꯒꯅꯤ complete desolation ꯂꯣꯏꯅꯃꯛ ꯃꯥꯡꯕ
aduna verse 10 da haibase kind of like summary ne summarization asida haibase kaino hain haiba oiba targadi haiba Lanmee adugi mamang da malem asigi malem ni ken haiba iswar gi missing the makoi pangal amata lairoi makoi taning tanik mana pik thani makoi khulai ki sukai makoi sagol Lanmee makoi khong Lanmee makoi gi ta pai besing makoi gi chungoi pai besing kari amato oi thoi asigi pangal si mamang da maramdi haiba sing se verse 11 they can ubu the pangudo kaino Jehovah gi Lanmee sing asigi Lanmee sing se isor na season riba Lanmee sing isor na tharak pa Lanmee sing isor gi instrument they are the very instrument of the Lord isor gi khutlai makne ma ki mi sing gi pap adu wain na bagi da mag thabi rakba isor na sem bane isor na season na bane isor na pangal pi bane aduga isor na yathang to bane juda gi mi sing se bu landa na bagi da mag koi mar da kan me kari no isor na taris kari da mag tu isor na ma gi mi sing ni hana like khuding mag sing asida asi taris or kana gum khana di kari gi da mag tu Bible da asi gumba asi phau ba isor na I halam mi se it's very clear God is God isor se isor ma ki tai bang pa maha ki mi sing maha ki khutsim haiba Jehovah gi Lanmee sing ase makhoi dagi chien mangam gado kana mat leite aduna kari hai masagi wa ngak liba mahakti pangal kalle na asi phau ba asida isorna haiba Lanmee tengol sing sisinaraga judagi mi sing aduda makhoi gi pap namaram oiraga makhoi da wayen gado maong adune mayek sing takli bas punsi mangani lausing mangani yum mangani sahar mangani tumna mai na chakani aduga adagi chen ba kana amata ngamloi aduga yo wahang ne mana se loi sele Jehovah gi numit asi yamna chaowi amasung thodong akibagi masakni maramdi asdagi nantok pangam gudu pangal amata leite chen bangam gudu bus amata leite adu kari hai kanana madudagi khang kanana maduda khang bangam ngani pakhum kari hoyani anda khang bangam kari dum ko khang bangam dori bese maramdi haiba numit adu lakpa matamda ngak thok pangam gudu mako gi aphaba thabak amata leite pangal amata leite aphaba thabak no amata ngak pangam loi adu thazu bechile now sing chapter 2 gi verse 1 dagini 11 pau basida isorgi wayel asta maki minung siya bud ubring karamai ihan han badadi asigi numit ase makoi gi mathak ta thoktre asi phangbada matik charba singni makoi papa du gahar boiba tar du isor gi aseng magun du yengba oiba tar gadi juda gi mi sing ase asigi numit ase Jehovah gi numit ase phangbada matik charba ne adubu makoi gi mathak ta thoktre lakani hain haibane thoklakani pungning hongo adu gi makau du ne. So first, this hasn't fall yet upon them, and number 2, he is awakening them to come to him. Kuding magsing na sing mapala em kuding magsing pere khong badagi hauraga aduga lakadu Lanmee sing adu na purakadu ama ata amasung gi pangal kuding magsing aduga kanagi pangal gi makada haiba Lanmee tengol du lagbu kuding magsing yamna mayek sing na isor gi mi sing asa utpagi maramdi khudimmak sing adu uraga khudimmak ki awana phangado ba hauzik phangi ba awana du dagi henba phangado ba du wakhal tawbagi mapalna thamoi changyenga punsi changyenga makhoi bu kanbiba ngamba amasung handokpiba ngamba isori pham chang na bide bakti aduga haiba je koina mathangi nonga jing isori yabi oba tar uba phangani. So he's awakening them to come to him. Adune verse 12 like when uba phangi je karina wahangna indirectly, implicitly, adugi numit adu kana kamangam gani ngamoy dobo oiba targeti pungning hongo pap ki punsi du ningai na tungsan laga laigano maramdi haiba wayal khudingmak sing asigi marumda ibungo mahaki minung sina thanba minok adugolona na mahaki mi sing aduna halakpa ngai because repentance is the aim and forgiveness is the goal. Maramdi isor na maki missing out the pungning hongan bagi magta hai bagi maramdi maki missing bu mahak na kopiba pame kopiba ngamne. The demand for this repentance is because God is willing to forgive. He is able to forgive. Hai basi judagi matak isor na makoi pap na maram oraga lau thokiba wayale.
adu haiba asina ngasigi numit 2024 laiba Christian hai like nangam sung ka sigi makhada laiba nangam sung aigi punsi da karam haino asina iswar gi wahai asina nangam sung engon tambiribase man asi akhoi gi ifam da ibungo mahaki wahaina thambiraga joel ko lariga se hauju phobo bible hum putharu asi manung da yaholaga akhoi da pahanna bagi amusung naina bagi da mag thamni se this still speaks to us nangam sung aigi punsi da akhoi punsi hingba mafam khuding makta imung manung da oiba da su kayar lekai da oiba da su thajabu sing loina ba matam isor khang da missing loina ba matam school college university office sing hotel oiba da su restaurant oiba da su akhoi na leiba mafam khuding makta isor gi wahai asi aikogi punsina adum wangange adu betagidi where does this section of scripture leads us? What is the demand of this passage to you and I? Nangamsung aingonda isorgi wahai asina tauhanning ba amsung nangamsung ai punsina oihening bodugo ihan hamba desini to examine our life against the scripture. Aikogi punsi adu isorgi wahaigi mapal na chang yeng na bagidamang. Rami judagi missing as the lakdu ba hena awang ba isorgi wine mas karigi damang na makoy na makogi pap makoy punsi adu isorgi wahaiga chang yeng da bagi maram na ni. When chang yeng bo ibadagadi if we examine our life against scripture with the scripture we will become aware of our sin before God and it will awaken us to action that pleases Him. Kaya judagi missing adu makoy punsi do sorry why go chang yeng bo oiba targadi makoy pap kaya makes na khang kani adu go pap adu khang bo oiba targadi isor na pendi gado punsi mahing di hingna bagin makoy hona gani sorry pangal da so adu go haiba du makoy oida bagi maram ne asigi atopa ano wail am makoy mathakta isor na laut thorak pa joel season biraga adu akoy da asina tambiri ba amasung isor na koy tamhaningi tambiningli bas asine aikogi punsi adu isorgi wahai glona chang yenglaga chang yeng matam da ai nangam sung aigi punsi da mapuroi ba moina nupi moina macham ama oina naha ama oina yum palaba mama mapa ama oina nupa ama oina satra ama oina aikogi punsi khuding mak sing aduna isorgi mi ni hana like nangam sung aina nungti numit khuding mak hingba matam da ngang ba wangang khan ba wakal set pa phiset aduga aikogi punsi na leiba jaga khuding mak sing aduda isorgi wahai na yadaba punsi jaga sing adu kaino khoi khangakani sang yeng bagi mapa isor na yabaduna kaino yadabaduna kaino khangakani yabadu gi damak isor bu thagat paglon adu chakhona bagi damak to hona kani adu isor na yadaba pap oiba khiram khuding mak sing adu ai khoi nangam sung ai punsi da leiba isori wahai na utpiraba pap sing adu ai khoi adu khang bagloina na haiba pap adu dagi pukning hongduna mikap thokduna ibungo mangonda changjarakpa adu ai khoi na tawpam tokani. That is the first demand of this section. I mean thaja bisil now sing nangam sung ai na khoi pap dagi pukning hongduna ningai tan leiba oiba targadi isor na di nang aibu nungsiba maramna mahak na sengbugum nang amasung aibu senganing bana maram oraga waila kani hen maram de ekoi kandi khraba se ma ki masana ba su kristi ki saktam do onthok na bagi damak tene adu ga haibu tawna na bagi damak ta mahak hiram khudingi wayen masing ekoi masak pura kani awab sing ekoi masak pura kani selgi awaba wakhal potha pham khangdaba imung manungda aduga naitom taba punsi khuding mak sing da aduna wakhal to nang amasung aina hingleba punsi naha moina yum palaba punsi moina satra mo oina nangam sungai punsi naha ki punsi mato karam hanang nasi ni miti sorgi mang hingli bagi nang nahak amasung ai hakna ai khoi gi punsi asina hingli punsi ase isorgi wahai na yaba ma ki aning ba du thira gi him punsi du hen hingli bra natragana nangamusung ai hakchangi apamba punsi gi napal musung mit ki karamba adu de pisalaga ngasi amusung haujing ngai haki punsi du hinglibra ngai haki nungai ba ngai haki mingchat ngai haki harauba ngai haki lantum aduga apamba gari apamba nupi apamba nupa adu phangboy batagadi bible library ka sunate christian oba haibidi ka sunate adum church ka do lebani adum yengre do lebe prarthana adum tagdo lebani o horen nungdang sore prarthana the pa hado do lebani aduna kaisu kai blete mayam su tonoi na pap ai khatana yengbra moseng ai khatana chinthi bra moisu chinthi ai khatana oida bangang bra mosu ngang ai khatana akampe ngang bra mosu ngang mayam su ngang ni si mayam su tonoi si ai su I am just like them.
I am just flowing in the flow. Adugi punsi mahing aduni kiningai ko punsi. Adugumba punsi adudane mikap phogna bagida makti sorry why ngas kinimta kaurise. Mayamna taunai, mayamna ngangnai, mayamna chatnai, mayamna setnai, mayamna khanai, mayamna yengnai, mayamna thoga, mayamna ngangnai khudingmak sing aduna te no nangamasung aibu isorna magi machanupa Jesu Christ gi igi mapala magi mi oina ba kanbi bese mayamna chana badu man chana bagi mak te magi aning bagi matungina chana ba magi apam bagi matungina hingna ba aduga mangon da khatang khurumna bagi da mak ne lanthum khurumna banate ikai khurumna bagi da mak te nate aduga taibang pan ba sida phuradalan mayam sarga kar mayam thoraga adugi da mak nate na adu papla nate aduda punsidum chat ki oiba ta gi ngasi kari setkani horen kari setkani kari taugani kari chagani karmani ngani misna kari khani asingang odi misna ibu nungsi nungsirodra adugi wakal khuding mak sing adu aigi isorna kari pamdi amata khandabida migi ikai kunaba migi thagat piba migi nungsiba aigi nungaiba aigi harauba aigi nupi aigi icha aigi imungonu aigi karole kai ai sagina te aduda adum wakal adu napal da amasung karamba da aduga self centered on hingbo oiba tagidi adugumba punsi adudane isorna ngasigi numita pungning hongna gidamut karis mamdi adugi punsi aduga mayok na ba yaba amasung chana ba yaba wayen basing isorna nang amasung aigi punsi da pubirak triba oiramba yai adubu nongma natraga nongma de khone pungning hongda oiba tagidi adu soidana lakani aduna ngasigi numita isorgi wahina nangamasung aingonda ngasaidagi magi wahi taba matamda nahaki papadu nahaki mitmang na soidana isorgi thawani puthomgani nahaki asomasung soidana isorna soidana mayek singalamgani pugning hongbi mikap thokbi isor halakbi haibis nangamasung tawgani tombina tawgera tawrogera I didn't know this command is very personal. Following Christ is what we ought to do, even when no one does. We sing loop today as a church, gospel community church in housing. Karino ko hiding is. Karai dagi pere khongna bi damuk thai sion dagi isorga sing sing sang dagi isorga asing sang do karin hojing matam dagi magi singlup sini adu obe dai ai khoin ogedo bose karin singlup ama to ina ai khoin timothy do uba adugumna singlup as ibung ma ki achum adugi yumpham amasung yumbini we the church is the pillar and the buttress of truth adu oiba targadi aikoigi akoibada leiba isor khangdaba mising gi mafam da makogi pap amasung isor gi mayok hingba punsi khudingmak sing adu tauba oiba targadi singlup amo oina kun hingado bodudi aikoigi asengba isor gi matau lauba oina achumba amasung asengba punsi adu de hingba mayamna hoi habidu da khoi adum hoi haina haiba leite karigum adu pap oiba targadi adu haiba punsi mahinga de koni hingba matamda akhoi awaba nangba ya ikaiba nangba adu siba phaw nangba adu bichil inaw sing singlup amo oina akhoi ithau si di asini akhoi pini bikraba thodang adu disini isorgi achumba amasung mahaki asengba wapau amasung papdagi pungning hongda bogi wapau khuding mak sing adu akhoi akoi bit leiba ibung mabu khangriba misingda laukthokpa sandokpa amasung pap chenba singbu papdagi pungning hongduna krista kausin adu nang amasung ai gi thabang adugi peri adu nangam sungena paage de bose maramdi isor khangna leiba ko marup mapang sing kairo le kai sing khuding mak sing asida nomona traga nomadi christ yauduna sikhiba or christ na alnirakshno lak matam makone christ yaudu oiba taagedi numit do makone phangado isorgi waye ne norok ne adugo lomba nai de bane sahi chama te tarana te sahi tarana traga chama oiba taagedi ko apabu wapaw san kru kari kumba khara khanabe adugo lomba nai de matam gine. So what do we do then? How do we do this? How do we sound the trumpet? One, by preaching the gospel faithfully.
ibunga apa wa pa du chumna amasung senga thajabena sandokpagi damakta misak mimai yengdana izat yengdana aduga ikai ki wang loina magala isoro gi pangal nizera kanda mani thajabe sile nausing ngasi gi numita ai khoina singba sadagi isoro khurumba lora kanda thokiba matam uriba mi ayam khuding mak sing se isoro gi asaw bu phangala u ngaktan ayam ngaktani University ki chatra sing adug restaurant thabak toriba sing school do oza oriba sing adug isor khangna bakar lekai laiba marup sing adug ichilina sing yengbi aikhoi da ibungom hang sing da pine bikhaba peri as khoina khong da boiba targade. That would be a sign of the most irresponsible and unloving group of people. If we don't preach the gospel, we would be the most irresponsible and unloving people. Joel na si haiba matam da missing ma accept tawde ke sounding missing le. He don't care. Yathang kray no sandoktuna haidokna lakadori isorgi wayel lakadori isorgi numit Jehovah gi numit laufokna bagi damaktani. So we preach the gospel and we call sinners to repentance. Bakogi pap to hoya ya sanmana tana pap di punging hongna bako adu ai khoi gi ithaudang adu ai khoina tawdo adum haina ai khoi pere khong do adu ani subade. Awaken to the seriousness and ugliness of sin. Papki arumba aduga masakni ba do khangmo tawde. Aduga akhoi Joel gi matang sida yeng matam dadi chapter 2 sida akhoi yeng matam dadi Judah gi mi sing asigi pap se kya gi matik masak thibano aduga kaya gi matik lumbano haina haiba du Judah gi mathak to isorna purakli ba wayen basne akhoi mayek sing uba ngame. Right? It's terrific. The seriousness and ugliness of sin is clearly visible, clearly seen in the severity of God's judgment. Aduga haibadu chil announcing we see that on the cross matakda Yesu Christ chai lising anigi mamang da pap yaudaba pap khangdaba dharma chenba isor adu pap chenba ama oiduna nangama sungaina sigado aduga nangama sungaina lomana da matam adu phawba thakpa loyer isor gi asawba khuding mak sing adugulana cross matakda Christna thaklaga sikibane. We see the severity of God's judgment on the cross, and it also shows us the severity, seriousness, and ugliness of our sin. Nangamasung aigi papasi kayagi matik motpano, kayagi matik tukat chaninga habno, kayagi matik sengjabno, kayagi matik lumbano haina haibado. Isorna pap khangdaba pap yaudaba pap tawdo maki ama khakta ngarba machanu padu chai lising anigi mamang the cross mathakta papi amagi masidu sihan khibado gi mapala khoi uba bangi. So maramasina thada bichil announcing Papki tukuchaba, papki masak thiba, papki arumba aduda aikhoi mikap thokse. Aduga hai maram pap na aikhoi de purakadauba asi amang atane thamoi kaibe na ngai haki oiba mitki apen ba hakchang ge apen phangan na ba pap khuding mak sin ngai haki di nungai ba harau ba amasung apen ba pi ba yai puk ngai hak tang hanghan ba yai pung hak tang nungai han ba yai aduga mit hai petang nungai han ba yai adu hakchang nang jing hak tang phau ba yai adu lo selak matam da hai ba pap adu na purakadu bo di amang ata ne kappagi pirang ne aduga dakpham gi dakpham ngak thane. What sin promise is destructive pleasure. Asintang ngasi khaktang nangoi tawdrobne ngasi khaktang desin nangoi chin thir ngasi khaktang de chin thi nangoi de asigum jamda yengde ngasi khaktang di yenge adu bejil announcing pap macha gi wakhal khan bi geno ngasi khaktani amuk khaktani adu wakhal khan bi geno mani kari de mak na Genesis ko yeng matam mahron yeng matam Ishwarna chaganu haiba haidu amuk khaktang chikpa dugi mapalane aikhoi pap ta taris amuk khaktang chikhiba duna maram oragane chai lisingari mang da pap yadu pap khang da Chris adu pap chenba amagum sikhiba and thaja bisil now saying
Let us know and awaken to the seriousness and ugliness of sin. Aduga aikoina asi dagi uba phangina patu dikena isorna ma ki missing se wine na bagi damakta pau sandok missing katang masina de Lanmee sing masine mahoi yekna missing sisine. So what does this teach us? Isor na nga masung ay buwayan ba matam da pasar dagi kaktang lakani or isilinaw singday kaktang lakani ay bunong sibimi singday kaktang lakani haiba kresulate. It can be from anyone and any means. Singlup dagi obe, imung dagi obe, marum pang singday obe, marimata singday obe aduga na nga masung ay sa kang dagi singday pa obe. It can be from anyone. It can be from anyone. Maramdi kari damang taibang pa masim magini. This is our Father's world, and He can do what He wills. Ahum subade. Wahang do the wakal tos. Verse 11. Kanana maduda khang mangam gani. Asi awab si khang mangam gani ba mi ba kanamat late nang amasung ay pangal amat late. Adubu. Chahi lising ani mamangda. Haiba awa anang asibu. Khang kiba. Haiba Jehovah gi Numit asibu khang kiba. Amakhagle. Christ is soon. Ma ki mathak ta ki badu Jehovah gi Numit. Manang sa aina haika badu na Jehovah gi Numit ase karino ma ki missing gi pap adu wayen ba. Nangamasung ay na Jesus Christ ba koy kan bi mapumsung Prabhu ina ma ki punsi hingba siba masung hingat pa adu buthaza bagi mapana kan bi phangle nangamasung ay ngon na tagdo Jehovah gi Numit sa hilising ni mang na cross mathak na Jesus Christ gi mathak ta takre adu ga mahag na ay nangamasung ay na phangado ba ay nangamasung ay na khang ba ngamloi do nangamasung ay na puwa ngamloi do ba thang ba ngamloi do ba adu gul ba kiningai oira ba adu ga thodona kiningai amasung chawba oira Jehovah gi Numit adu chahi lising ani mang na Christ gi mathak ta ni takibado aduga haiba Krista adugi mathak ibungo mahana kona jasaya panu biang ko huno dagi pakra badugumna ai ko gi pap khuding mak ai ko gi mapung phana ba khuding mak ai ko gi pap ki dandi khuding mak amasung price khuding mak sing ibungo mahana Krista gi mathak loy mak thangalaga nang amasung ani tokro pap khuding mak ki mamal khuding mak sing adu amatta khaktana amatta watana aduga yasennaba amatta puraktana bargaining amata taudana aroiba phauba Krista gi mathakta taki Krista khang ki nang amasung ai gi damakta nang amasung ai ta ga Jehovah gi Numit masana pa Jesus Krista ta ki bagi maram na ngasi gi Numit ma bu thazag pa nang amasung ani Christian bu phangle se aduga nang amasung ai bu ibungo mahak na ma ki macha sing amasung ma ki missing hana kaubiri base Marani thada bichil inausing asi Jehovah gi Numit se khang ngam gudu mi kana amata leite apba thabak amat leite asi khang ngam gudu wa adu Numit adu lak matam ID asuk yamna thabak to han ulakanda adu che thup ngam gudu apba thabak amat leite marandi ai ko gi apba thabak khuding mak sing du aseng ba dharma se amasung achum isor gi mangda phadi phara ngaktane aduna Krista khaktingna asi Jehovah gi Numit se khang khibana maram oraga aduga Krista khaktingna nangamasung ai gi mahut sinduna cross mathakta asi gi Numit asi mang mapa isodagi thengna khibaduna maram oraga Krista dai khoi chin se maram di Krista gi mapalna changjarak pa khuding makpu kokpina ba ngakpina ba amasung singdokpina ba isor gi thojal marang kana Chumena ngamasung ay pap tawna nongma ama phaw chatte wakhal na thabak na wahai na thazba maseloi na matam dasu chindana ama aduga thamoidana ama maithongdana ama thamoidana ama aingonda yengbirakte ngangbirakte tawbirakte phone tawbirakte adugi complain mayam duna marol ama aikhoi tongan behiram da pap toy nupa sing na su nupi sing na su nupa sing da macha sing na su mama pa na su macha sing da hai ba pap khuding mak sing chile naw sing cross makhong na pusun sin nga masung hege maram di Krista da khaktang pusun ba da matik chai maram di maha khakting na Jehovah gi Numit adu khang khibe nang masung ai gi da mak adu hai ba khangbi ki ba Krista da hojik power hingli mapa gi ye thang ba da phamli adu ga mahang na nang amasung ai potlum adu thang thabi ba ngame adu ga hongdok pi ba ngame adu ga nang amasung ai ba kok pi ba amasung sengdok pi mahang na pi ba ngame ai khoi gi nungti Numit khuding ma ki
ꯊꯦꯡꯅꯔꯤꯕ ꯄꯥꯞ ꯑꯃꯁꯨꯡ ꯁꯣꯛꯅꯔꯤꯕ ꯄꯥꯞ ꯑꯃꯁꯨꯡ ꯇꯧꯔꯤꯕ ꯄꯥꯞ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯀꯣꯛꯄꯤꯕ ꯑꯃꯁꯨꯡ ꯉꯥꯛꯄꯤꯕ ꯉꯝꯕꯗꯨ ꯈ꯭ꯔꯤꯁꯇ ꯈꯛꯇꯅꯤ ꯏꯁꯣꯔꯅ ꯃꯥꯒꯤ ꯊꯋꯥꯏ ꯁꯦꯡꯕꯒꯤ ꯊꯕꯛꯀꯤ ꯃꯄꯥꯟꯗ ꯃꯥꯒꯤ ꯋꯥꯍꯩꯒꯤ ꯃꯄꯥꯟꯗ ꯅꯪ ꯑꯃꯁꯨꯡ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯃꯌꯦꯛꯁꯤꯡ ꯎꯠꯄ ꯃꯇꯝꯗ ꯏꯀꯥꯏꯕꯒ ꯂꯣꯏꯅꯅ ꯏꯀꯥꯏꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯀ꯭ꯔꯣꯁꯇ ꯄꯨꯁꯤꯟꯁꯦ ꯄꯥꯞ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯈ꯭ꯔꯤꯁꯇꯗ ꯄꯨꯁꯤꯟꯁꯦ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯊꯥꯡꯊꯔꯤꯗꯨ ꯉꯝꯃꯦ ꯑꯗꯨ ꯈ꯭ꯔꯤꯁꯇꯅ ꯀꯔꯤ ꯍꯥꯏ ꯑꯋꯥ ꯄꯣꯠꯂꯨꯝ ꯄꯨꯕ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯆꯪꯖꯔꯣ ꯑꯩꯒꯤ ꯄꯣꯠꯄꯨ ꯅꯊꯛꯇ ꯊꯥꯡꯒꯠꯂꯨ ꯅꯍꯥꯛꯀꯤ ꯄꯣꯠꯄꯨ ꯑꯩꯉꯣꯟꯗ ꯄꯤꯌꯨ ꯃꯔꯝꯗꯤ ꯑꯩꯒꯤ ꯄꯣꯠꯄꯨꯗꯤ ꯌꯥꯡꯉꯤ ꯑꯩꯗꯤ ꯄꯨꯛꯅꯤꯡ ꯅꯦꯝꯃꯤ ꯑꯃꯁꯨꯡ ꯇꯞꯄꯤ ꯏꯁꯣꯔꯒꯤ ꯊꯋꯥꯏꯅ ꯄꯥꯞ ꯎꯠꯄꯤꯕ ꯃꯇꯝꯗ ꯏꯁꯣꯔꯗꯒꯤ ꯆꯦꯟꯊꯣꯛꯄꯤꯒꯅꯨ ꯈ꯭ꯔꯤꯁꯇꯗꯒꯤ ꯆꯦꯟꯊꯣꯛꯄꯤꯒꯅꯨ ꯈ꯭ꯔꯤꯁꯇꯗ ꯆꯦꯟꯁꯤꯟꯕꯤꯌꯨ ꯄꯨꯛꯅꯤꯡ ꯍꯣꯡꯕꯒ ꯂꯣꯏꯅꯅ ꯅꯟꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯅ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇꯦ ꯑꯗꯨꯅ ꯈꯥꯡꯈ꯭ꯔꯕ ꯈ꯭ꯔꯤꯁꯇꯗ ꯑꯩꯈꯣꯏ ꯆꯦꯟꯁꯤꯟꯁꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞꯁꯤꯡꯗꯤ ꯀꯟꯕꯤꯕ ꯉꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯀꯟꯕꯤꯕ ꯑꯃꯁꯨꯡ ꯄ꯭ꯔꯚꯨ ꯑꯣꯏꯅ ꯊꯥꯖꯗ꯭ꯔꯤꯕ ꯃꯔꯨꯞꯁꯤꯡ ꯅꯍꯥꯛꯅꯁꯨ ꯂꯥꯛꯀꯗꯧꯔꯤꯕ ꯏꯁꯣꯔꯒꯤ ꯑꯁꯥꯎꯕ ꯅꯍꯥꯛꯀꯤ ꯄꯥꯞꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯉꯣꯟꯗ ꯂꯥꯛꯀꯗꯧꯔꯤꯕ ꯏꯁꯣꯔꯒꯤ ꯑꯁꯥꯎꯕ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯅꯕꯒꯤ ꯄꯥꯡꯒꯜ ꯅꯉꯣꯟꯗ ꯂꯩꯇꯦ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯎꯈ꯭ꯔꯕ ꯑꯗꯨꯒꯨꯝꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨ ꯈꯥꯡꯈꯤꯕ ꯃꯤ ꯑꯃꯈꯛꯇꯪ ꯂꯩ ꯑꯗꯨꯒ ꯃꯍꯥꯛ ꯑꯗꯨꯗꯤ ꯃꯤꯑꯣꯏꯕ ꯑꯃꯁꯨꯡ ꯏꯁꯣꯔ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅꯤ ꯃꯉꯣꯟꯗ ꯅꯍꯥꯛꯀꯤ ꯄꯥꯞ ꯑꯗꯨꯒꯤ ꯇꯨꯀꯠꯆꯕ ꯄꯥꯞ ꯑꯗꯨꯒꯤ ꯑꯃꯣꯠꯄ ꯄꯥꯞ ꯑꯗꯨꯒꯤ ꯑꯔꯨꯝꯕꯗꯨ ꯈꯪꯖꯔꯒ ꯅꯍꯥꯛ ꯄꯥꯄꯤꯅꯤ ꯍꯥꯏꯕ ꯌꯥꯖꯔꯒ ꯄꯥꯞꯇꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯗꯨꯅ ꯈ꯭ꯔꯤꯁꯇꯗ ꯆꯦꯟꯁꯤꯟꯖꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯄꯨ ꯀꯟꯕꯤꯒꯅꯤ ꯃꯔꯝꯗꯤ ꯅꯍꯥꯛꯅ ꯀꯟꯕꯤꯕ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯏꯁꯣꯔꯒꯤ ꯋꯥꯌꯦꯟꯕ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯅꯍꯥꯛꯀꯤꯗꯃꯛꯇ ꯅꯍꯥꯛꯀꯤ ꯃꯍꯨꯠꯇ ꯈꯥꯡꯈ꯭ꯔꯕ ꯈ꯭ꯔꯤꯁꯇ ꯆꯦꯟꯁꯤꯟꯖꯕ ꯑꯗꯨꯈꯛꯇꯪ ꯅꯍꯥꯛꯀꯤ ꯑꯁꯥꯅꯤ ꯅꯪꯒꯤ ꯑꯐꯕ ꯊꯕꯛ ꯅꯠꯇꯦ ꯅꯪꯒꯤ ꯍꯥꯏꯕ ꯏꯟꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇ ꯈꯛꯇꯅꯤ ꯃꯉꯣꯟꯗ ꯂꯥꯛꯄꯤꯌꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯈ꯭ꯔꯤꯁꯇꯗ ꯃꯔꯝꯗꯤ ꯃꯍꯥꯛ ꯈꯛꯇꯪ ꯑꯁꯦꯡꯕ ꯆꯪꯖꯐꯝꯅꯤ ꯃꯍꯥꯛ ꯈꯛꯇꯪ ꯂꯥꯟꯕꯟꯅꯤ ꯃꯍꯥꯛ ꯈꯛꯇꯪ ꯄꯥꯞꯇꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯂꯒ ꯆꯪꯖꯔꯛꯄ ꯈꯨꯗꯤꯡꯃꯛꯀꯤ ꯆꯪꯖꯐꯝꯅꯤ ꯃꯍꯥꯛ ꯈꯛꯇꯪ ꯑꯁꯥꯅꯤ ꯑꯗꯨꯅ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯑꯩꯈꯣꯏꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯖꯣएꯜ ꯍꯥꯏꯔꯒꯁꯤꯗꯒꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯅꯨꯃꯤꯠꯅ ꯄꯟꯇꯨꯞ ꯑꯅꯤꯒꯤ ꯄद ꯑꯃꯗꯒꯤꯅ 12 ꯐꯥꯎꯕꯁꯤꯗꯒꯤ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯍꯟꯕꯗꯨꯗꯤ ꯁꯤꯅꯤ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯂꯥꯟꯊꯦꯡꯅꯔꯤꯕ ꯑꯃꯁꯨꯡ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯌꯣꯛꯈꯠꯇꯨꯅ ꯊꯝꯂꯤꯕ ꯑꯩꯈꯣꯏꯒꯤ ꯄꯥꯞꯀꯤ ꯄꯨꯟꯁꯤꯁꯤꯡ ꯑꯃꯁꯨꯡ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯤꯀꯞ ꯊꯣꯛꯁꯤ ꯃꯔꯝꯗꯤ ꯖꯦꯍꯣꯚꯥꯒꯤ ꯅꯨꯃꯤꯠ ꯄꯥꯞꯁꯤꯡ ꯑꯗꯨꯕꯨ ꯋꯥꯏꯟꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯂꯥꯛꯁꯨ ꯂꯥꯛꯂꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯏ ꯑꯗꯨꯒ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ ꯈ꯭ꯔꯤꯁꯇꯗ ꯌꯦꯡꯖꯕꯒꯤ ꯃꯄꯥꯟꯅ ꯄꯥꯞꯇꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯍꯥꯛꯀꯤꯗꯃꯛ ꯃꯍꯥꯛꯀꯤ ꯃꯤꯡꯒꯤꯗꯃꯛ ꯍꯤꯡꯁꯤ ꯃꯔꯝꯗꯤ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯄꯨꯛꯅꯤꯡ ꯍꯣꯡꯅꯕ ꯀꯧꯕꯤꯔꯤꯕꯁꯤ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞꯄꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯨꯗꯛꯇ ꯋꯥꯌꯦꯟꯕꯤꯗꯅ ꯃꯍꯥꯛꯀꯤ ꯃꯤꯅꯨꯡꯁꯤ ꯑꯃꯁꯨꯡ ꯊꯧꯖꯥꯜꯒꯤ ꯊꯣꯡ ꯑꯗꯨꯝ ꯍꯥꯡꯕꯤꯗꯨꯅ ꯊꯝꯕꯤꯔꯤꯕꯁꯤ ꯄꯥꯞ ꯅꯤꯡꯉꯥꯏꯗꯅ ꯂꯧꯒꯨꯝꯁꯤ ꯄꯥꯞ ꯌꯥꯡꯅ ꯂꯧꯒꯨꯝꯁꯤ ꯄꯨꯛꯅꯤꯡ ꯍꯣꯡꯁꯤ ꯈ꯭ꯔꯤꯁꯇꯗ ꯆꯪꯁꯤ ꯃꯉꯣꯟꯗ ꯀꯧꯖꯁꯤ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯁꯤ ꯏꯁꯣꯔ ꯑꯩꯈꯣꯏꯒꯤ ꯄꯥꯞꯀꯤ ꯇꯨꯀꯠꯆꯕ ꯑꯃꯁꯨꯡ ꯃꯁꯛ ꯊꯤꯕ ꯑꯗꯨꯕꯨ ꯍꯦꯟꯅ ꯃꯁꯛ ꯈꯪꯍꯟꯕꯤꯌꯨ ꯑꯗꯨꯒ ꯀꯣꯛꯄꯤꯅꯕ ꯑꯃꯁꯨꯡ ꯁꯦꯡꯗꯣꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯈ꯭ꯔꯤꯁꯇꯗ ꯆꯦꯟꯁꯤꯟꯖꯕꯗꯨ ꯑꯩꯈꯣꯏꯗ ꯄꯥꯡꯒꯜ ꯑꯃꯁꯨꯡ ꯈꯧꯔꯥꯡꯕ ꯄꯤꯅꯕꯤꯌꯨ ꯏꯄꯥꯅꯐꯝꯗꯒꯤ ꯅꯤꯖꯔꯤ ꯄ꯭ꯔꯚꯨ ꯑꯩꯈꯣꯏꯒꯤ ꯑꯁꯣꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯅꯍꯥꯛꯀꯤ ꯃꯤꯅꯨꯡꯁꯤ ꯑꯁꯦ ꯂꯦꯝꯅ ꯂꯧꯕ ꯃꯤꯁꯤꯡ ꯑꯩꯈꯣꯏꯕꯨ ꯑꯣꯏꯍꯟꯕꯤꯒꯅꯨ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯊꯧꯖꯥꯜ ꯑꯃꯁꯨꯡ ꯃꯤꯅꯨꯡꯁꯤ ꯂꯩꯔꯤꯉꯩꯗ ꯄꯥꯞꯇꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯗꯨꯅ ꯈ꯭ꯔꯤꯁꯇꯉꯣꯟꯗ ꯆꯦꯟꯁꯤꯟꯕ ꯃꯤꯁꯤꯡ ꯑꯃ ꯑꯣꯏꯕꯗ ꯑꯩꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯗꯨ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯒꯤ ꯃꯄꯥꯟꯅ ꯅꯍꯥꯛꯀꯤꯅ ꯋꯥꯡꯁꯅꯨ ꯑꯩꯈꯣꯏꯅ ꯅꯦꯝꯁꯅꯨ ꯑꯩꯍꯥꯛꯀꯤꯅ ꯅꯦꯝꯁꯅꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯅꯤꯖꯔꯤꯕꯅꯤ ꯑꯥꯃꯦꯟ